School Sabada politics Touba Maheiroi gi Maraibak Tamba Ngamdaba Fibamda Thamba Thawong Hakchinna LOUWI HAINA All Manipur Muslim Students Organization AMMSO gi MAIKEIDAGI PHONGDORAKLI AMMSO gi MAIKEIDAGI thadorpa cherol amada school fagadhansi mission gi makhada 2022 da school sengat sagatnaba Pawitek High School da thadarakhraba senfam atopa mafam amada divert tawthu atopa mafam da seasonal haina Pawitek miyam gi maruoina Maheiroi khunai gi angamba mayukta wangoi ACG MLA na department da che iramba amadi education department na work order piduna school saba lagliba miyoi singna thabak shunaba hotnabada ayet apan piba haiba asi Hakchinna LOUWI MLA na athupa matamda khongfam asi handokadabani amadi MLA local area development fund dagi MLA na classroom ani sage hariba asisu Maheiroi khunai na appreciate tawi adubu school fagat hansi mission gi makhada lagliba senfam atopa mafam da season ko haiba asidi laibak macha tadaba wafam ni School Saba Thingba Yaroi Athubada School Asida Lairiba Chayet Naba Mayamasi Education Department na Loshinduna Anova Academic Session Asidadi Hena Faba Lengaki School Ama Ohenbiu Haina Appeal Tawrakli